Kuki MLA tarana tongkhaiba lenga tanfam thokte THADW INPI Kuki MLA tarana THADW gi wafamda kuthingdalakanu THADW INPI State asida yauriba Kuki MLA tarana Chief Minister sindoknaba amadi separate administration tanbagi wafam phongdorokliba asi maram chade haina THADW INPI Manipur phongdorokli makha tarpa pawda nupi angangda jathaba mihan mipungi mayokta lupsingna wakat mifam jathakre Mamang chahigi mi ehumdagi horakliba irang asida mara leitaba nupi angangda chathakiba mihat mipungi mayokta taragi chaisu amadi mahaka chatminariba lupsingna sindura ngasi kaisampa lemajam lekai community hall da wakat mifam pangthokre atopa paw amana Pripak Pro sangba thingnaba hairok miyamna warep lokre Hairok da Pripak Revolutionary Party of Kangleipak Progressive Pripak Pro sangba thingnaba hairok miyamna ngasi phamkhiba mifamna warep lokre hairi Tha asigi kunithoida lona thingkhraba lalholo Pripak Pro na mara leire haiduna sibagi cherak pikhraba Thawba district ki hairok patu bazar maningdagi Saikhom Santi Kumar Alliance Tensubakul humdoi apokpa ensanai mada sirakliba maral amadi misi asiga mari leinana khoisaunaraba hairok ki miyamga loinana ngasi kudaki oiba public meeting ama hairok apunba club amadi hairok apunba maira baibi na sinduna pangthokre Atopa pang amana nagana namna taba mafamda Kuki singna popi thajilakle numit marini gi manungda action logadabani village authority Nagagi area da lam khopchilaga popi thajalakliba Kuki singi mathakta numit marini gi manungda action longnaba Makhan village authority na demand tawrakre Popi yan thatpa chatluba village volunteer sing amasung police pu popi thariba sina ki halakle Makhan village authority gi maikaidagi phondololiba wafam di Makhan yangmai naga singi lamda Kuki popi thaba singna lam khopchilaga popi thajinduna lam mapu singda chauna awaba pire Makha takpa pawda internet thingkhigadawri curfew pung 12 fawba komthokre Manipurda hokhiba numit kharani asida thokliba irang asina maram oiraga social media da ipaw kaya sandoktuna pamdaba thodokching thokpa thingnabani haiduna lengakna internet service thinjinkhiba adu makha tana numit nini amaga sangdoktu tha asigi 15 gi nungthil pung 5 ga mitara 5 fawba thingkhigani hairi Aroiba pawda MLA gi yum mai thabagi faba nifuga mathoi sure Manipurda tha asigi taratarukta MLA minister singi yum thugaiba amadi mai thabagi keska mari leinana fakiba mioi punna nifuga mathoi Swkhre haina Manipur police control room na thadorpa chero amana khangalakli